Ngasi ayuk pung 11:30 tarakpa aduwaida Thoubal District Police ki Additional SP of Wangkhomba Okramcha luchingba team amana Moreh town ki mapham khara da khong na Patrolliing Chatlingeida bike Tongduna Lakpa shak-khangdaba khutlai macha paiba Meeoi anina Nongmei kapshinduna attack chatharakhre hairi. Press na fangba pau amagi matung ina Additional SP of Wangkhomba Okramcha luchingba team amana Moreh town ge lambida khong na Patrolliing Chatlingeida bike Tongduna Lakpa naha ani khak chingnabadagi khamnaba hairubada gari khambagi mahutta maningda tongba nupa aduna masadagi Nongmei macha ama satoklaga commando team adu tamna Nongmei round khara Kapsinlamlaga khonglei thura mapham adu thadoklaga chenkhinaba honakhe adubu makhoi anina thaurakpa gari adu tusinbadagi gari adu hundoklamlaga makhoi ane mapham adudagi khonglei thuna chenkhe commando team aduna su Nongmei round ani ahum blank fire tawbaga loinana makhoi ani fanaba tanakhi adubu chingi asongba narak mongsongi khudong chaba lauraga makhoi ani mak nanthoklaga chenkhi hairi shak-khangdaba Meeoi ani aduna tonglakpa bike adu commando team aduna fagatlaba matung Moreh police sinakhre haina pau asina makha tari.